Hai ma'am, ma'am ngasi do akhoi lai thadaba numit ne bako lai thadaba do ai ningthing gun turen da oina thadai bako akhoi sigi lai ma'am se adudugi chatluge to bane do ma'am akhoi se sahi kudingi di Durga Puja se lai thadaba numit se Lakhipur da koe bako de atai borna dum udarbon ka kada koe su handak ti am ta koe dra ingna singna dum loisalaga aduni ma'am adoi hazik lai thadaba do turen da chatna bagi damakta ai do ki babudi loer bako ado firol se laga loishana bata ugi ga duga ajaro thoga mu ulak ke bako ayam akuna thorpada akuna ngarang second khore mobile lai do tu do thadana bagi pukre do ma'am kore do khoi do mathang bisiga yaurani asisena kuna first kuram balai do ni bako ngarang board first kuram ki bada GP ki lai do ni adulaga sisena third kuram bada ani sil punna chatlani bako pensala salami amadi aham bai do chatkre anh ngarang da nong ni trong Maya ado khoi de hojek lai ani se pullaga chakhat pa hore ba ka tamna ado khatang laga khoi gi thongan gi sa sida lepag lai re ado adu lere ko mo punna chatoi ne ba ado khoi gi se chatpa ya da bagi ko se akuna han thar ta khoi mo lai man gi se asi se hana mamang da thagat khre ba ko adu lere ga khoi se maming da chatlani mayam maningi duna hojik mamang da tharaga sakre khoi gi sina maning da lae aduduna mi se machu khatang khaidok pagi ko sai se khatang likre ba ko mi se na kayo ne nusidre ngo mayam mi khuyam se ngo hadi devi ma se thada bagi tamak lak na ri ba mayam ni ngo ado humak pulla chaladi apokte hena yam gani ba ko mi se ba asi ba ta mi se chat ni yam ne Semaina moina devi gi mani de chapa sinjina semaina lang pasel thaile ke kalang pasi se oga chaba fai khulaga charsia ado khudi amuka hena phana bagaina akoina fiya aina fiya raga okjare bako mayam sisina khunga sai thulak paga ahan ba pugi ba lai go oidoni bako moi giti khabu chan salame bako moi jago ga yam sanarame mayam asisina khogi third to khore mobile nang third to khore mobile lai do joine bako ku tharpa hore
ꯃꯌꯥꯝ ꯖꯤꯄꯤꯒꯤꯁꯨ ꯂꯥꯏ ꯄꯨꯊꯔꯛꯄ ꯍꯧꯔꯦ ꯅꯍꯥꯔꯣꯜ ꯄꯨꯖꯥ ꯀꯃꯤꯇꯤꯒꯤ ꯂꯥꯏꯗꯣ ꯑꯗꯨ ꯄꯨꯊꯔꯛꯄ ꯍꯧꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯣꯝꯗꯁꯨ ꯑꯍꯥꯟꯕꯒꯤ ꯂꯥꯏꯗꯨꯒꯤ ꯃꯣꯏ ꯊꯣꯛꯄ ꯖꯒꯣꯏ ꯄꯨꯡꯁꯥ ꯁꯥꯔꯒ ꯄꯨꯡꯀꯠꯇ ꯀꯠꯅꯔꯤ ꯑꯩꯈꯣꯏꯒꯤ ꯗꯨꯔꯒꯥ ꯏꯃꯥ ꯄꯨꯊꯔꯛꯑꯦ ꯅꯨꯡꯉꯥꯏꯇꯦ ꯃꯁꯛꯁꯦ ꯃꯌꯥꯝ ꯑꯁꯤꯁꯤꯅ ꯑꯍꯥꯟꯕꯒꯤ ꯃꯣꯏ ꯖꯒꯣꯏ ꯁꯥꯕ ꯀꯥꯡꯕꯨꯗꯨꯅꯦꯕꯀꯣ ꯃꯣꯏꯒꯤꯗꯤ ꯂꯣꯏꯔꯦ ꯑꯗꯨꯗꯨꯅ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯊꯥꯗꯈꯤꯗꯣꯔꯦ ꯑꯍꯥꯟꯕꯒꯤ ꯂꯥꯛꯄ ꯂꯥꯏꯗꯣ ꯊꯥꯗꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯔꯣꯝꯒꯤ ꯑꯅꯤ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯑꯅꯤ ꯂꯥꯛꯄꯗꯣ ꯑꯗꯨꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯊꯥꯕꯜ ꯆꯣꯡꯕ ꯍꯧꯔꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯌꯥꯎꯔꯨꯈꯤꯒꯦ ꯑꯩꯈꯣꯏꯗꯣ ꯍꯧꯖꯤꯛ ꯃꯊꯛꯇ ꯌꯥꯝꯅ ꯆꯤꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯗꯩꯁꯨ ꯂꯩꯕꯅꯤꯅ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯀꯨꯝꯊꯔꯛꯑꯦ ꯆꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏ ꯃꯈꯥꯗ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯐꯣꯏ ꯀꯟꯅ ꯆꯥꯔꯤ ꯑꯗꯣ ꯌꯦꯡꯉꯣ ꯃꯌꯥꯝ ꯀꯀꯥꯅꯀꯣ ꯀꯩꯅꯣ ꯌꯨꯕꯤ ꯂꯪꯉꯩꯁꯦ ꯌꯨꯕꯤ ꯂꯥꯛꯄꯤ ꯁꯥꯟꯅꯅꯕꯩꯅꯦꯕꯀꯣ ꯑꯗꯨꯗꯣ ꯃꯣꯏꯅ ꯌꯥꯝ ꯂꯦꯝꯅ ꯑꯃꯃꯝ ꯈꯨꯜꯂ ꯆꯠꯅꯈꯤꯕꯩ ꯋꯥꯅꯤ ꯑꯗꯣ ꯑꯉꯥꯡ ꯑꯃꯅ ꯃꯈꯨꯠꯇꯩ ꯇꯥꯞ ꯂꯥꯎ ꯂꯥꯛꯑ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯏ ꯊꯥꯗꯕ ꯍꯧꯗꯣꯔꯦ ꯑꯍꯥꯟꯕꯗ ꯄꯨꯊꯔꯛꯏꯁꯦ ꯖꯤꯄꯤ ꯄꯨꯖꯥ ꯅꯍꯥꯔꯣꯜ ꯄꯨꯖꯥ ꯀꯃꯤꯇꯤꯒꯤ ꯂꯥꯏꯗꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯖꯤꯄꯤꯗ ꯂꯥꯛꯄꯗꯣ ꯁꯤ ꯍꯥꯟꯅ ꯊꯥꯗꯔꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯃ ꯊꯥꯔꯠꯇ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯃꯨꯕꯗꯣ ꯑꯗꯨꯗꯣ ꯑꯃꯨꯛ ꯊꯥꯗꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ Hello, ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯂꯩꯕꯅꯤꯅ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯕꯤꯁꯔꯖꯅꯥꯒꯤ ꯊꯧꯔꯝ ꯑꯁꯤ ꯏꯃꯥꯏꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏ ꯂꯥꯏꯒꯤ ꯍꯥꯏꯗꯤ ꯙꯨꯞ ꯀꯩꯀꯥ ꯍꯥꯏꯔꯤ ꯑꯗꯩ ꯊꯥꯕꯜ ꯀꯩꯀꯥꯁꯨ ꯑꯗꯨꯝ ꯆꯣꯡꯉꯤꯗꯅ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯂꯥꯏ ꯊꯥꯗꯕ ꯃꯌꯥꯝ ꯏꯔꯨꯞꯄꯒ ꯀꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯏꯔꯨꯞꯄꯒ ꯀꯥꯗꯣꯏꯅꯦ ꯑꯗꯣ ꯂꯥꯏ ꯊꯥꯗꯕ ꯃꯐꯝꯗꯨꯒꯗꯤ ꯌꯥꯝꯅ ꯂꯨꯏꯌꯦꯕꯀꯣ ꯑꯩꯅꯒ ꯏꯔꯦꯞ ꯐꯪꯕꯩ ꯋꯥ ꯂꯩꯇꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯗꯣ ꯑꯊꯤꯟꯕ ꯃꯐꯝꯔꯣꯝꯗ ꯘꯥꯠꯂꯣꯝꯗ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨ ꯁꯤꯗꯩ ꯑꯩ ꯏꯔꯨꯞꯄꯅꯤ ꯑꯩꯒꯤꯁꯨ ꯃꯌꯥꯝ ꯃꯅꯤꯡꯂꯣꯝꯗ ꯂꯣꯏ ꯇꯥꯈꯔꯦ ꯍꯥꯏꯕ
ꯑꯍꯥꯟꯕꯗꯁꯨ ꯃꯌꯥꯝ ꯀꯥꯟꯅꯈ꯭ꯔꯕꯅꯦꯕꯀꯣ ꯑꯩꯅ ꯂꯨꯞꯄ ꯃꯇꯝꯗꯗꯤꯀꯣ ꯑꯩ ꯏꯇꯣꯝꯇ ꯑꯣꯏꯔꯦ ꯑꯉꯥꯡ ꯈꯔꯒ ꯑꯗꯣ ꯑꯩ ꯂꯣꯏꯔꯒ ꯃꯌꯥꯝ ꯑꯃꯨꯛ ꯂꯨꯞꯄꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯀꯥꯔꯛꯑꯕ ꯃꯇꯨꯡꯗ ꯇ꯭ꯔꯛ ꯃꯆꯥ ꯑꯝꯗ ꯀꯥꯈꯠꯂꯛꯑꯦ ꯑꯗꯣ ꯃꯣꯏ ꯁꯤꯞꯇꯤꯂꯥꯒꯤ ꯑꯃꯨꯛ ꯂꯥꯏ ꯄꯨꯔꯛꯑꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯁꯨ ꯅꯍꯥꯟ ꯈꯨꯔꯨꯝꯕ ꯆꯠꯂꯨꯏ ꯕꯣꯔ ꯅꯨꯃꯤꯠꯇ ꯑꯗꯣ ꯅꯨꯡꯗꯥꯡ ꯑꯣꯏꯕꯅꯤꯅ ꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯍꯥꯞꯄꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ